Sahi taradagi tadaba loinena kunga mangadagi hendaba seisak loisingna April tang kuntra phawgi manungda registration tawbinaba khanganjari. Competition kya koppa warol Facebook page www.facebook.com/radiolokta 90.4 MHz tagi khangbiba yagani. Natraga mobile number 8974829580 amukhana 8974829580 hariba number sida call tobiraklaga khangbiba su yagani. Khanganjariba station manager Radio Lokta Uchiwa. Nung tumhale Ishwar ki mangtak amadagi nung 27 mm gi mathakta leiba phawbada sanga yungpham nung phau pakha bem da leiba sanahal gi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na layeng bangamle nung leiba singna amuktang sangyeng tawthokpiu akopa marol gi dama call tobiro 9366752158 amukahana 9366752158 layeng zariba sanahal sanga yumpham nungpho pakham mem sanahan gi nunggi hidak thakpadagi phakraba miu singdi kiran ingowro nilakanta ingowro leima popom ombi ambika devi h ingosa singh khengman mathak lekai h romesh singh khengman mathak lekai l thodangamba saikom rosibina hero part 1 pisak macha khangabok mai lekai okram vidya wangu mamang sabal lekai. Good morning Diamond. Good morning. Good morning. Good morning. Good morning Diamond. Good morning. Good morning. Adom tabiriba channel asi 91.2 MHz da sandok chariba Manipur gi ihan hanba adugumlaba community radio service ke Good Morning Diamond gi program ne program asigi kuthangda nungtigi phongliba paw se khana nainaba amadi miyam gi pungning da phawbirapa pungning gi wakhalon bu aikoi mayam khana naina duna tanaminabagi adugumlaba akhanaba program hauzik lexere adom gi damakta Diamond Radio na sandok chari Good morning Good morning. Good morning. Good morning, Diamond. Good morning. Ahanbamaktada Good Morning Diamond gi thorom tabiriba singbo Pusparani Laishamna taram noksari Housing Nutigi Fong Liba Pausi Sing the Gilok Toksaba Maro Iba Pausing Miam the Pijari Ngasi Sajibugi Mapanipanba Yaifaraba Inglising Ani Kungamathoi April gi tarik Kungamathoi Yumza Kaisanumit Asigi Ahanbada Maroiba Pau MP Lesemba Sana Zawa Yauna ngasi Kaubru Lekhada Irat Thoni Pangthoklaga Miyam Kaubru Kagadauri Kaubru Kaba Masung Lai Khurumbada Athingba Pidana Naba Warep Nakre Amaromda Miyam Hupna Kabiganu Zumnagi Lai Khurumba Oina Satpiu Haina Chief Minister gi Maikaidagi appeal tawrakle Haukiba Pongkunga Marida Manipur da Mioi Mabudraga Mari COVID-19 positive oire India da nauna Mioi lakh ani lising humbudraga mapan positive oikre lockdown aroiba pambai oina sisinagadabani haina India gi Prime Minister Narendra Modi na phongdorakle
ꯑꯃꯔꯣꯝꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯐꯦꯁ ꯃꯥꯛꯁ ꯎꯞꯇꯕ ꯑꯃꯗꯤ ꯇꯤꯟ ꯁꯤꯠꯄꯗ ꯂꯨꯄꯥ 1,000 ꯐꯥꯏꯟ ꯊꯤꯍꯟꯒꯗꯧꯔꯤ꯫ ꯁꯅꯥꯇꯣꯟ ꯑꯊꯣꯛꯐꯝ ꯃꯤꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯔꯤꯝꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠ ꯉꯁꯤ ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ꯫ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯡ 49ꯒꯤ ꯃꯅꯤꯄꯨꯔ ꯕꯟ ꯆꯠꯊꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ MU ꯀꯦꯝꯄꯁꯇꯒꯤ AR ꯂꯧꯊꯣꯛꯂꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯃꯨꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯈꯛꯇ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯏꯔꯝꯗꯝꯁꯤꯗ ꯊꯥꯗꯨꯅ ꯆꯥꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯁꯨ PRIꯒꯤ ꯊꯧꯃꯤꯁꯤꯡꯁꯨ ꯀꯣꯚꯤꯗꯀꯤ SOP ꯊꯨꯒꯥꯏꯗꯨꯅ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯂꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯅꯕ ꯁꯤꯂꯤꯟꯗꯔ 9,000 ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯀꯦꯖ꯭ꯔꯤꯋꯥꯜꯒꯤ ꯂꯣꯏꯅꯕꯤ CEC ꯑꯃꯗꯤ EC ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯒꯅꯤ ꯍꯥꯏꯅ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯑꯄꯨꯟꯕ ꯂꯨꯞ ꯎꯀꯜ ꯑꯃꯁꯨꯡ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ KKLꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯑꯃꯁꯨꯡ ꯀꯧꯕ꯭ꯔꯨ ꯀꯥꯕ ꯑꯁꯤꯗ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯦꯂꯦꯁ ꯒꯦꯠꯀꯤ ꯄꯨꯂꯩꯔꯣꯝꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯩꯕ ꯎꯀꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯃꯨꯇꯨꯝ ꯃꯅꯤꯇꯣꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ ꯌꯥꯎꯅ ꯀꯣꯚꯤꯗ-19ꯒꯤ SOPꯁꯤꯡ ꯉꯥꯛꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯂꯧꯕ ꯋꯥꯔꯦꯞꯅꯤ ꯍꯥꯏꯈꯤ꯫ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯏꯄꯥꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤ꯫ ꯏꯄꯥꯒꯤ ꯁꯨꯔꯨꯡꯒꯤ ꯂꯥꯏꯐꯝ ꯑꯁꯤꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒ ꯄꯨꯜꯂꯒ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯕꯅꯤ꯫ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯂꯥꯏꯁꯪ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯊꯧꯅꯤ ꯊꯧꯔꯝꯅꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤꯔꯛꯇꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯄꯨꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯆꯤꯡ ꯀꯥꯒꯗꯕ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅꯅ ꯆꯤꯡ ꯀꯥꯕꯤꯌꯨ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯡ ꯀꯥꯕ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯅꯅꯕ ꯃꯐꯝ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯀꯧꯕ꯭ꯔꯨꯒꯤ ꯂꯥꯏꯁꯪ ꯁꯦꯝꯒꯠꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯈꯟꯅꯒꯅꯤ꯫ ꯏꯄꯥꯒꯤ ꯂꯥꯏꯐꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯚꯤꯗ-19ꯒꯤ SOP ꯉꯥꯛꯇꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯍꯩ ꯂꯩ, ꯃꯩꯔꯥ,
ꯃꯦꯡꯀ꯭ꯔꯨꯛꯅꯆꯤꯡꯕ ꯄꯨꯕꯤꯔꯛꯇꯨꯅ ꯀꯠꯄꯤꯌꯨ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄ ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤ ꯆꯤꯡ ꯀꯥꯕꯤꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯁꯨ ꯆꯤꯡꯊꯛꯇ ꯏꯁꯤꯡ ꯑꯃꯁꯨꯡ ꯑꯆꯥ ꯑꯊꯛꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯛꯀꯤꯗꯃꯛꯇꯗꯤ ꯊꯧꯔꯥꯡ ꯇꯧꯗꯕꯅ ꯆꯤꯡꯊꯛꯇ ꯀꯥꯕꯤꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯅꯅꯕ ꯏꯁꯥ ꯏꯁꯥꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯀꯣꯜꯂꯤꯛ ꯑꯃꯁꯨꯡ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯕꯤꯔꯛꯎ ꯑꯍꯤꯡ ꯂꯦꯛꯀꯗꯕ ꯑꯣꯏꯔꯒꯅ ꯏꯁꯥ ꯏꯁꯥꯒꯤ ꯇꯦꯟꯅꯆꯤꯡꯕ ꯄꯨꯕꯤꯔꯛꯂꯒ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯧꯕ꯭ꯔꯨꯒꯤ ꯂꯥꯏꯐꯝ ꯑꯁꯤ ꯏꯁꯥ ꯏꯁꯥꯒꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ ꯑꯃꯔꯣꯝꯗ ꯀꯧꯕ꯭ꯔꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯉꯔꯥꯡ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯑꯣꯐ ꯃꯥꯎꯟꯠ ꯀꯧꯕ꯭ꯔꯨ COPPK ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯕ ꯑꯃꯁꯨꯡ ꯃꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯅꯔꯛꯄꯗ ꯑꯊꯤꯡꯕ ꯄꯤꯗꯅꯕ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯕꯨꯗꯧ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯛꯄꯒꯤ ꯈꯨꯕꯝꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯇꯧꯕꯤꯗꯅꯕ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯆꯨꯝꯅꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯣꯏꯅ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯉꯁꯤ ꯀꯧꯕ꯭ꯔꯨ ꯂꯩꯈ꯭ꯔꯥꯗ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯃꯤꯌꯥꯝꯗ ꯄꯤꯔꯛꯈꯤꯕ ꯄꯥꯎꯖꯦꯜ ꯆꯦꯛꯕꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯀꯧꯕ꯭ꯔꯨ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯃꯤ ꯍꯥꯏꯕ ꯂꯨꯞꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯗꯗꯤ ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯦ ꯃꯔꯛꯁꯤꯗ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯌꯦꯠꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯃꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯣꯒꯤ ꯊꯕꯛꯁꯤꯡ ꯆꯞ ꯆꯥꯅ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯋꯥꯡꯈꯩꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯍꯣꯠꯅꯔꯤꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝꯅꯤ ꯍꯥꯏꯅ ꯈꯟꯊꯕꯤꯔꯒ ꯑꯃꯅ ꯑꯃꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯑꯃꯗꯤ ꯀꯥꯡꯂꯨꯞꯀꯤ ꯊꯥꯖꯕ ꯀꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯃꯒꯤꯁꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯌꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯅꯅꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯛꯂꯤ ꯑꯗꯨꯅ ꯂꯨꯞ ꯈꯔꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯠꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯃꯁꯥ ꯈꯥꯏꯅ ꯇꯧꯔꯤꯕꯅ ꯆꯨꯝꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯟꯅꯒꯨꯝ ꯏꯕꯨꯗꯧ ꯈꯨꯔꯨꯝꯕ ꯆꯠꯄꯒꯨꯝꯅ ꯆꯝꯅ ꯑꯗꯨꯝ ꯆꯠꯄꯤꯅꯅꯕ ꯑꯃꯗꯤ ꯀꯣꯚꯤꯗ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯄꯨꯟꯗꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯂꯩꯉꯥꯛꯅ ꯍꯥꯏꯖꯒꯗꯕꯗꯤ ꯄꯤꯐꯝ ꯊꯣꯛꯂꯤꯕ ꯂꯥꯏꯑꯦꯕꯤꯂꯤꯇꯤꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯇꯅ ꯃꯤꯌꯥꯝꯕꯨ ꯊꯕꯛ ꯄꯪꯁꯨꯗ ꯁꯨꯍꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯥꯡꯈ꯭ꯔꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯦꯞ ꯇꯧꯍꯧꯅꯅꯕꯒꯤꯗꯃꯛ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯈꯜꯂꯒ ꯂꯥꯏꯑꯦꯕꯤꯂꯤꯇꯤ ꯑꯁꯤ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯔꯒꯗꯤ ꯁꯦꯟꯇꯔꯅ ꯁꯦꯜ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ RDNPRꯒꯤ ꯃꯤꯅꯤꯁꯇꯔ TH ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯇꯔꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯂꯣꯀꯦꯜ ꯕꯣꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗ LDA ꯑꯃꯗꯤ ꯁ꯭ꯀꯤꯝꯕꯨ ꯍꯛꯊꯦꯡꯅꯅ ꯄꯥꯏꯈꯠꯂꯤꯕꯁꯤꯡꯗ ꯃꯁꯤ ꯈꯪꯍꯟꯒꯗꯕꯅꯤ ꯃꯤꯅꯤꯁꯇꯔꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 34 ꯊꯥꯗꯣꯛꯈ꯭रे ꯂꯣꯏꯅꯅ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 19ꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯔꯣꯝꯁꯨ ꯊꯥꯗꯣꯛꯈ꯭रे ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠꯅ ꯀ꯭ꯔꯦꯗꯤꯠ ꯇꯧꯕ ꯃꯇꯝꯗ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 23 ꯅꯠꯇ꯭ꯔꯒ 23ꯗ ꯇꯧꯔꯝꯒꯅꯤ ꯊꯥꯖꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯐꯥꯏꯅꯥꯟꯁꯇ ꯍꯧꯖꯤꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 959.16 ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ COVID-19ꯒꯤ ꯑꯅꯧꯕ ꯀꯦꯁ ꯊꯦꯡꯅꯕꯒꯤ ꯆꯥꯡ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ
ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯦꯁ 34 ꯅꯧꯅ ꯊꯦꯡꯅꯈ꯭ꯔꯦ, ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯀ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯅ ꯏꯁꯨ ꯇꯧꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯃꯁꯨꯡ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯊꯨꯒꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯄꯦꯅꯥꯜꯇꯤ ꯄꯤꯒꯗꯧꯔꯤ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯐꯦꯁ ꯃꯥस्ꯛ ꯎꯞꯇꯕ ꯑꯃꯗꯤ ꯇꯤꯟ ꯁꯤꯠꯄꯗ ꯂꯨꯄꯥ 1,000 ꯐꯥꯏꯟ ꯊꯤꯍꯜꯂꯒꯅꯤ꯫ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤ ꯒꯥꯏꯗꯂꯥꯏꯟ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄ ꯈꯨꯗꯤꯡꯗ ꯂꯨꯄꯥ 2,000, ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯇꯕꯗ ꯂꯨꯄꯥ 100, ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯀ꯭ꯋꯥ ꯅꯠꯇ꯭ꯔꯒ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯆꯥꯕꯁꯤꯡ ꯂꯨꯄꯥ 100, ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯕ ꯃꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯇꯤꯟꯗꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯕꯗ ꯂꯨꯄꯥ 10,000, ꯑꯇꯣꯞꯄ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯊꯨꯒꯥꯏꯔꯛꯄꯗ ꯂꯨꯄꯥ 2,000 ꯐꯥꯏꯟ ꯊꯤꯍꯟꯒꯗꯧꯔꯤ꯫ ꯄꯦꯅꯥꯜꯇꯤꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯁꯨ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯐꯪꯕ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯅꯨꯄꯥ 59 ꯑꯃꯁꯨꯡ ꯅꯨꯄꯤ 63 ꯌꯥꯎꯅ ꯄꯨꯟꯅ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯤꯑꯣꯏ 93 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯁꯤ ꯊꯥꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯁꯤꯡ ꯄꯨꯟꯅ 389 ꯁꯨꯈ꯭ꯔꯦ, ꯂꯣꯏꯅꯅ ꯃꯤꯑꯣꯏ 4ꯁꯨ ꯅꯧꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯇꯣꯟ ꯑꯊꯣꯛꯄꯝ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨ ꯑꯃꯁꯨꯡ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ ꯖꯁꯇꯤꯁ ꯐꯣꯔ ꯑꯊꯣꯛꯄꯝ ꯁꯅꯥꯇꯣꯟꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯚꯤꯗ-19ꯒꯤꯗꯃꯛ ꯂꯥꯌꯦꯡꯂꯤꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯀꯟꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯤ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯗꯤ.ꯑꯦꯝ. ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯂꯩꯕ ꯑꯦꯝꯁꯨꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 15ꯗ ꯔꯤꯝꯁꯇ MBBS ꯇꯝꯂꯝꯕ ꯃꯍꯩꯔꯣꯏ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯑꯦꯝꯁꯨꯅ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯄ ꯍꯧꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯂꯩꯔꯝꯂꯤꯕ ꯀꯥ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯂꯧꯊꯣꯛꯏ ꯍꯥꯏꯕꯒꯤ ꯊꯣꯡꯗꯨꯗ ꯃꯃꯤ ꯇꯥꯕ ꯂꯩꯇꯦ, ꯃꯍꯥꯛꯄꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯇꯠꯂꯒ ꯃꯥꯒꯤ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗ ꯇꯥꯔꯝꯃꯤ ꯍꯥꯏꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯊꯧꯔꯤ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯝꯕ ꯊꯧꯔꯤꯅꯣ, ꯃꯇꯧ ꯀꯔꯝꯅ ꯇꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯔꯤꯝꯁꯀꯤ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯄꯨꯈꯠꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯔꯦꯀꯣꯔꯗꯁꯤꯡ ꯐꯖꯅ ꯂꯩꯔꯝꯗꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯔꯦꯀꯣꯔꯗ ꯅꯤꯡꯊꯤꯖꯅ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯂꯧꯇꯨꯅꯔꯒ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯃꯥꯡꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯇꯣꯟ ꯑꯊꯣꯛꯄꯝꯕꯨ ꯍꯣꯁꯇꯦꯜꯗꯒꯤ ꯄꯨꯈꯠꯂꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯉꯁꯤ ꯐꯥꯎꯕ ꯍꯪꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡꯗ ꯍꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯤꯝꯁꯀꯤ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯊꯝꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯕ꯭ꯂꯨꯇꯨꯊꯀꯤ ꯍꯦꯟꯗꯁ ꯐ꯭ꯔꯤ ꯑꯃ ꯌꯥꯜꯂꯒ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯦꯝꯁꯨꯅ ꯊꯤꯖꯤꯟꯕꯗ ꯊꯦꯡꯅꯔꯦ꯫ ꯊꯧꯔꯤ ꯌꯥꯜꯂꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯇꯧ ꯀꯔꯝꯅ ꯕ꯭ꯂꯨꯇꯨꯊꯀꯤ ꯍꯦꯟꯗꯁ ꯐ꯭ꯔꯤ ꯑꯁꯤ ꯌꯥꯎꯔꯝꯂꯤꯕꯅꯣ, ꯃꯁꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯂꯤꯕ ꯍꯦꯟꯗꯁ ꯐ꯭ꯔꯤ ꯑꯁꯤ ꯀꯔꯝꯕ ꯃꯣꯕꯥꯏꯜꯒ ꯀꯅꯦꯛꯁꯟ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯅꯥꯇꯣꯟꯒꯤ ꯀꯥꯗꯒꯤ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯎꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯁꯨ ꯑꯣꯟ ꯇꯧꯔꯒ ꯊꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯖ ꯇꯧꯔꯝꯗꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯕ꯭ꯂꯨꯇꯨꯊꯀꯤ ꯍꯦꯟꯗꯁ ꯐ꯭ꯔꯤ ꯑꯗꯨꯁꯨ
ꯑꯣꯟ ꯇꯧꯔꯒ ꯂꯩꯔꯝꯈꯤ꯫ ꯔꯤꯝꯁꯀꯤ ꯑꯦꯀꯥꯗꯃꯤꯒꯤ ꯗꯤꯟꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯔꯤꯝꯁꯀꯤ ꯍꯣꯁꯇꯦꯜ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯄꯥꯅꯔꯤꯕ ꯋꯥꯔꯗꯦꯟ, ꯑꯦꯀꯥꯗꯃꯤꯛꯀꯤ ꯗꯤꯟꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯑꯦꯝꯁꯨ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯐꯣꯔ ꯁꯅꯥꯇꯣꯟ ꯑꯊꯧꯐꯝ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯔꯤꯝꯁꯇ ꯊꯣꯝꯖꯤꯟꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯀꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯁꯔꯨꯛ ꯌꯥꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯀꯝꯃꯨꯅꯤꯇꯤ ꯑꯃꯁꯨꯡ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯁꯤꯗ ꯑꯅꯥꯕ ꯀꯌꯥꯕꯨ ꯂꯥꯌꯦꯡꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯑꯦꯖꯤꯇꯦꯁꯟ ꯇꯧꯗꯨꯅ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 15ꯗ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯁꯇꯤꯁ ꯑꯦꯝ.ꯚꯤ. ꯃꯨꯔꯂꯤꯙꯔꯟꯅ ꯄꯤꯈꯤꯕ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯑꯃꯗ ꯀꯣꯔꯠ ꯑꯁꯤꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯑꯦꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯅꯝꯕꯔ 2/2017ꯒꯤ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠ ꯆꯍꯤ 68 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯏ ꯑꯉꯥꯡ ꯌꯥꯏꯃ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩꯕꯨ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ elected MLA ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯍꯥꯛꯄꯨ AC ꯑꯁꯤꯒꯤ MLA ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯔꯦ꯫ ꯂꯩꯉꯥꯛꯅ 15ꯁꯨꯕ ꯐꯥꯏꯅꯥꯟꯁ ꯀꯝꯃꯤꯁꯟꯒꯤ ꯑꯋꯥꯠꯄ ꯏꯟꯁꯇꯣꯜꯃꯦꯟ ꯄꯤꯊꯣꯛꯎ, ꯄꯟꯆꯥꯌꯠꯀꯤ ꯐꯟꯁꯤꯡ ꯑꯃꯗꯤ MG ꯅꯔꯦꯒꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯎ ꯍꯥꯏꯗꯨꯅ ꯖꯤꯂꯥ ꯄꯔꯤꯁꯗ ꯄ꯭ꯔꯙꯥꯟ, ꯃꯦꯝꯕꯔ ꯑꯃꯗꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯂꯒ ꯔꯦꯂꯤꯅꯆꯤꯡꯕꯁꯨ ꯆꯠꯇꯨꯅ ꯄꯨꯡ 49ꯒꯤ ꯕꯟ ꯍꯧꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 19ꯒꯤ ꯉꯥꯛꯄꯤꯒꯅꯤ ꯊꯥ 19ꯒꯤ ꯇꯣꯂꯣꯞ ꯄꯤꯕꯤꯗꯕ, ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯇꯕ ꯑꯁꯤ ꯂꯥꯏꯔꯕ, ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯖꯕ ꯃꯤꯌꯥꯝꯕꯨ ꯍꯥꯠꯇꯣꯛꯄꯤꯕꯒ ꯃꯥꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯒ ꯍꯤꯡꯖꯕ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯍꯟꯗꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 68 ꯍꯦꯟꯅ ꯂꯥꯛꯈꯤꯕ ꯑꯃꯗꯤ 15ꯁꯨꯕ ꯐꯥꯏꯅꯥꯟꯁ ꯀꯝꯃꯤꯁꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯦꯟꯗ꯭ꯔꯕꯁꯤꯡꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ꯫ ꯇꯨꯡꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯒꯤ ꯀ꯭ꯋꯥꯇꯔ ꯇꯝꯅ ꯈꯣꯡꯅ ꯐꯦꯁꯇꯨꯜꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯌꯧꯔꯛꯄꯗ ꯄꯨꯂꯤꯁꯅ SOP ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯊꯠꯄꯗꯒꯤ ꯄꯨꯂꯤꯁꯀ ꯀꯟꯅ ꯃꯨꯛꯅꯈꯤ꯫ ꯇꯨꯡꯗ ꯃꯤꯑꯣꯏ 10 ꯃꯤꯅꯤꯁꯇꯔꯒꯤ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ ꯆꯪꯍꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯟꯈꯤ꯫ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯇꯣꯞ ꯗꯨꯁꯦꯔꯥ ꯖꯤꯄꯤꯒꯤ ꯄ꯭ꯔꯙꯥꯟ ꯃꯌꯥꯡꯂꯝꯕꯝ ꯁꯨꯔꯕꯂꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 19ꯗ ꯀꯟꯁꯜ ꯃꯤꯅꯤꯁꯇꯔꯅ ꯆꯞ ꯆꯥꯅ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯅꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕꯗꯤ ꯄꯤꯊꯣꯔꯛꯇ꯭ꯔꯤ꯫ ꯁꯤꯟꯃꯤꯁꯤꯡ ꯈꯨꯠꯁꯨꯃꯟ ꯄꯤꯅꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 68 ꯂꯣꯝ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯒꯗꯕ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯇꯕ ꯍꯥꯏꯕꯁꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯆꯈꯥꯎ ꯃꯠꯄꯅꯤ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯟꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯌꯦꯡꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯄꯤꯌꯨ, ꯂꯣꯏꯅꯅ "ꯋꯤ ꯋꯥꯟ ꯖꯁꯇꯤꯁ" ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯄꯥꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯂꯥꯎꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯂꯝꯐꯦꯜꯗ ꯂꯩꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ DCꯒꯤ ꯒꯦꯠꯇꯁꯨ ꯌꯥꯝꯂꯕ ꯄꯟꯆꯥꯌꯠ ꯃꯦꯝꯕꯔ ꯑꯃꯗꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯊꯣꯝꯖꯤꯟꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯇꯧꯔꯗꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈꯤ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯄꯨꯂꯤꯁꯅ SOP ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯊꯤꯡꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯈꯤ ꯍꯥꯏꯔꯤ꯫
ꯈꯣꯏꯁꯥꯎꯅꯔꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯗꯤꯁꯤꯒꯤ ꯒꯦꯠ ꯁꯣ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯣ ꯊꯨꯒꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯟꯈꯥꯏꯈꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯤꯃꯥꯟ ꯑꯁꯤ ꯇꯥꯜꯂꯗꯨꯅ ꯗꯤꯁꯤ ꯊꯧꯕꯥꯜꯒꯤ ꯒꯦꯠꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯄꯨꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯄꯨꯡ 49ꯒꯤ ꯕꯟ ꯀꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯨꯁꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯄꯣꯏꯟꯠ 5 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯨꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯃꯥꯏꯀꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯃꯨꯁꯨꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯀꯦꯜꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯦꯟ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯍꯩꯖꯤꯡꯒꯥꯡ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯄꯣꯠ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯀꯥ ꯍꯦꯟꯅ ꯂꯝꯕꯤ ꯆꯤꯟꯕꯗꯒꯤ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 18ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ MUꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯐꯨꯠꯕ꯭ꯔꯤꯖ ꯑꯃ ꯁꯥꯕꯤꯅꯅꯕ ꯍꯥꯏꯖꯔꯨꯕꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ꯫ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯒꯨꯂꯔ VC ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯅꯕ ꯍꯣꯠꯅꯕ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝ ꯂꯩꯍꯟꯕ, ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯌꯔ ꯀꯦꯝꯞ ꯂꯧꯊꯣꯛꯄ, ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯤꯅꯤ ꯐꯥꯌꯔ ꯁꯔꯚꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯕ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯦꯠꯇ ꯐꯨꯠꯕ꯭ꯔꯤꯖ ꯑꯃ ꯁꯥꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯃꯨꯁꯨꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯄꯤꯁꯤꯜꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯀꯦꯜꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯍꯛꯆꯥꯡ ꯐꯅ ꯊꯝꯅꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯆꯥꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯥꯅꯔꯤꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯎꯍꯩꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟ ꯈꯛꯇꯒꯤ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯥꯖꯗꯨꯅ ꯆꯥꯖꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯂꯧꯌꯥꯏ ꯂꯝꯕꯤꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯤꯕ ꯃꯍꯩ ꯏꯟꯇꯔꯄ꯭ꯔꯥꯏꯖꯀꯤ ꯀꯣ-ꯄꯥꯔꯠꯅꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯎꯔꯦꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯆꯍꯤ 23, ꯑꯄꯣꯛꯄ ꯅꯥꯎꯔꯦꯝ ꯒꯣꯄꯥꯜ, ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯍꯥ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯔꯨꯕ ꯑꯃꯗ ꯗꯦꯔꯥꯗꯨꯟꯗ ꯂꯩꯕ ꯁ꯭ꯔꯤ ꯒꯨꯔꯨ ꯔꯥꯝ ꯔꯥꯏ PG ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗꯒꯤ ꯀꯨꯝꯖꯥ ꯏꯪ 2018 B-Science ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯝꯕ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯌꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯍꯩ ꯂꯩ ꯆꯥꯔꯥ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯗ ꯒꯣꯄꯥꯜ ꯅꯔꯁꯔꯤ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯀꯨꯝꯖꯥ ꯏꯪ 2019ꯗꯒꯤ ꯍꯧꯗꯨꯅ ꯍꯩ ꯂꯩ ꯆꯥꯔꯥ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃꯗ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯣꯠꯅꯔꯕꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡꯗ ꯊꯝꯗꯨꯅ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩ ꯈꯔꯗꯤ ꯐꯪꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯩ ꯂꯩ ꯆꯥꯔꯥ ꯅꯤꯡꯊꯤꯅ ꯃꯈꯜ ꯀꯌꯥ ꯐꯪꯕ ꯉꯝꯂꯦ꯫ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯩ ꯃꯈꯜꯁꯤꯡ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯗꯨꯅ ꯆꯥꯔꯥ ꯁꯦꯝꯐꯝ ꯑꯃꯁꯨ ꯁꯦꯝꯒꯠꯄ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫
ꯀꯝꯗꯧꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯗꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯕꯤꯗ꯭ꯌꯥꯁꯥꯒꯔꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩ, ꯀꯝꯐꯣꯏ, ꯁꯦꯝ, ꯗ꯭ꯔꯥꯒꯣꯟ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯁꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯇꯒꯠ ꯇꯦꯛꯅ ꯐꯪꯕ ꯉꯝꯗꯦ꯫ ꯇꯒꯠ ꯇꯦꯛꯄ ꯎꯍꯩ ꯋꯥꯍꯩ ꯑꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯥꯖꯗꯨꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯆꯠꯈꯤꯒꯗꯕ ꯁꯦꯜ ꯀꯌꯥ ꯑꯃꯗꯒꯤꯁꯨ ꯈꯔ ꯃꯈꯩ ꯀꯟꯗꯨꯅ ꯏꯔꯝꯗꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯈꯔ ꯃꯈꯩ ꯀꯟꯖꯍꯧꯅꯅꯕ ꯍꯣꯠꯅꯕ ꯐꯪꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯧꯄꯥ ꯌꯦꯡꯈꯣꯝ ꯔꯥꯙꯥꯀꯥꯟꯇ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯌꯥꯡꯂꯝꯕꯝ ꯄꯔꯦꯡꯗ ꯂꯩꯕ ꯑꯁꯤꯒ ꯄꯨꯟꯅ ꯃꯍꯩ ꯏꯟꯇꯔꯄ꯭ꯔꯥꯏꯖ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯀꯛꯆꯤꯡ ꯂꯧꯌꯥꯏ ꯂꯝꯕꯤꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯒꯤ ꯐꯥꯔꯝ ꯑꯁꯤ ꯃꯃꯥꯡ ꯆꯍꯤ ꯑꯣꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯒꯤ ꯁꯦꯝꯒꯠꯄ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯐꯥꯔꯝ ꯑꯁꯤꯗ ꯊꯥꯔꯤꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯃꯈꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯒ ꯌꯥꯝꯅꯁꯨ ꯆꯥꯟꯅꯕ ꯑꯗꯨꯒ ꯂꯩꯅꯥ ꯇꯤꯟꯅꯥꯁꯨ ꯌꯥꯝꯅ ꯇꯥꯒꯟꯗꯕ ꯋꯤꯟꯇꯔ ꯗꯥꯎꯟ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯁꯤ ꯄꯨꯅꯦꯗꯒꯤ ꯆꯥꯔꯥ 8,000 ꯆꯦꯟꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯗ ꯂꯨꯄꯥ 550ꯗ ꯌꯣꯜꯂꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯅꯩ ꯑꯃꯁꯨꯡ ꯆꯥꯅꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯕꯁꯨ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯦꯡꯅꯅꯕ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯂꯣꯛꯗꯥꯎꯟ ꯊꯝꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯔꯗ ꯂꯣꯛꯗꯥꯎꯟ ꯊꯝꯕ ꯍꯧꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯈꯠꯅꯗꯨꯅ ꯄꯣꯠꯆꯩ ꯂꯩꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯩꯊꯦꯜꯁꯤꯡꯗ ꯃꯤ ꯄꯨꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯂꯤꯕꯁꯤ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯂꯥꯏꯆꯠ ꯑꯁꯤ ꯍꯦꯟꯅ ꯁꯟꯗꯣꯔꯛꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯃꯤꯄꯥꯏꯕ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯔꯛꯂꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕꯒꯤ ꯃꯍꯨꯠꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯄꯥꯝꯕꯩ ꯑꯁꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕ, ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯚꯤꯌꯔꯁꯤꯡ ꯉꯥꯛꯅ ꯆꯠꯄ, ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯦꯅꯤꯁꯤꯡ ꯑꯁꯤꯗ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯝꯄꯦꯅꯤꯁꯤꯡꯗꯁꯨ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡꯁꯤꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯚꯦꯛꯁꯤꯟ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯆꯥꯡꯌꯦꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯄꯥꯛ ꯁꯟꯅ ꯐꯪꯍꯟꯅꯕ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔ, ꯗꯦꯜꯂꯤ, ꯒꯨꯖꯔꯥꯠꯅꯆꯤꯡꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯄꯥꯛ ꯁꯟꯅ ꯅꯥꯔꯛꯄꯗꯒꯤ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯖꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯂꯩꯕꯅ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯔꯣꯏꯗꯧꯔꯤ꯫
ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 300 ꯔꯣꯝꯇꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ 3 ꯂꯩꯔꯤꯕ ꯑꯁꯤꯅ ꯅꯣꯡꯃꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 500-400 ꯐꯥꯎꯕ ꯄꯨꯊꯣꯛꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯂꯤꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯂꯕꯁꯨ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯣꯏ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯀꯝꯄꯦꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯈꯥꯒꯦꯝꯕ ꯁꯅꯁꯝꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯊꯧ ꯇꯥꯕ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟꯁꯤꯡ ꯑꯁꯤ ꯑꯁꯥꯝ, ꯋꯦꯁ ꯕꯦꯡꯒꯣꯜꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 10 ꯔꯣꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠ ꯂꯤꯡꯈꯠꯅꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟꯁꯤꯡ ꯑꯁꯤꯗ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯃꯅꯤꯄꯨꯔꯒꯒꯤ ꯃꯔꯛꯇ ꯆꯍꯤ ꯀꯌꯥ ꯂꯤꯁꯥꯡꯁꯤꯟꯅ ꯂꯩꯔꯛꯂꯤꯕ ꯍꯤꯁꯇꯣꯔꯤꯀꯦꯜ, ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯃꯔꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯖꯦꯜꯂꯛꯄ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯌꯥꯝ ꯇꯦꯡꯕꯥꯡꯅꯅꯕꯒꯤꯗꯃꯛ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯔꯕꯥꯟ ꯃꯤꯌꯥꯝꯒ ꯍꯛꯊꯦꯡꯅꯅ ꯈꯨꯠꯁꯝꯅꯔꯤꯕ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ ULBꯁꯤꯡ ꯑꯣꯏꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯁꯤꯡꯒꯤ ꯆꯍꯤ 5ꯒꯤ ꯇꯥꯝ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯥꯎꯟꯁꯤꯜꯁꯤꯡ ꯑꯁꯤꯕꯨ ꯗꯤꯖꯣꯜꯕ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯎꯟꯁꯤꯜꯁꯤꯡ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯅ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯕꯨ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯄꯤꯁꯤꯟꯈꯤꯕꯕꯨ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯂꯕ ꯀꯥꯎꯟꯁꯤꯜꯁꯤꯡ ꯑꯁꯤꯒꯤ ꯏꯂꯦꯛꯁꯟꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯁꯤꯚꯤꯜ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃꯒꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯆꯠꯊꯅꯅꯕ ꯍꯥꯏꯀꯣꯔꯠꯅ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯤꯁꯔꯤ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯔꯥꯖꯦꯅ ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯐꯤꯁꯔꯤ ꯐꯥꯔꯝꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯝꯕꯤꯒꯤ ꯍꯧꯇꯛꯇ ꯂꯝ ꯍꯦꯛꯇꯔ 50 ꯔꯣꯝ ꯄꯥꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯔꯤꯖꯅꯦꯜ ꯄꯦꯡꯕꯥ ꯐꯤꯁ ꯐꯥꯔꯝꯒꯤ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯗꯨꯅ ꯐꯤꯁꯔꯤ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯔꯥꯖꯦꯅ ꯔꯤꯖꯅꯦꯜ ꯄꯦꯡꯕꯥ ꯐꯤꯁ ꯐꯥꯔꯝ ꯑꯁꯤꯗ ꯉꯥ ꯌꯣꯛꯇꯨꯅ ꯊꯝꯅꯕ ꯄꯨꯈ꯭ꯔꯤ 19 ꯅꯧꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯒꯤ ꯊꯕꯛ ꯂꯥꯛꯂꯤꯕ ꯃꯦ ꯊꯥꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯍꯧꯇꯛꯇ ꯂꯩꯔꯤꯕ ꯄꯦꯡꯕꯥ ꯁ꯭ꯇꯣꯛꯀꯤꯡ ꯐꯥꯔꯝ ꯑꯁꯤ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕꯁꯤꯡꯁꯨ ꯏꯟꯚꯤꯛꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯒꯣꯚꯔꯟꯃꯦꯟꯠ ꯐꯤꯁ ꯐꯥꯔꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯤꯁꯔꯤ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯔꯥꯖꯦꯅ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯊꯥꯏ ꯚꯤꯂꯦꯖꯗ ꯂꯩꯕ ꯎꯉꯝꯂꯦꯟ ꯐꯤꯁ ꯐꯥꯔꯝꯒꯤ ꯐꯤꯚꯝꯁꯨ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯤꯁ ꯐꯥꯔꯃꯔꯁꯤꯡꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯎꯉꯝꯂꯦꯟ ꯐꯤꯁ ꯐꯥꯔꯝꯒꯤ ꯑꯦꯄ꯭ꯔꯣꯆ ꯔꯣꯗ ꯁꯥꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯁꯤꯡ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯗꯨꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕꯁꯤꯡ ꯏꯟꯚꯤꯛꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ
ꯃꯤꯅꯤꯁꯇꯔꯅ ꯐꯤꯁ ꯐꯥꯔꯃꯔꯁꯤꯡꯗ ꯊꯥꯖꯕ ꯄꯤꯈꯤ ꯂꯣꯏꯅꯅ ꯉꯥꯃꯤꯁꯤꯡꯅꯁꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯀꯥꯟꯅꯕ ꯂꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ 813ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ SP ꯚꯤꯛꯇꯣꯔꯤꯌꯥ ꯌꯦꯡꯈꯣꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯏꯂꯤꯒꯦꯟ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯀꯛꯆꯤꯡ CDO ꯌꯨꯅꯤꯠꯀꯤ OC MD ꯑꯕꯥꯁ ꯈꯥꯟꯅ ꯂꯨꯆꯤꯡꯂꯒ ꯁꯨꯕꯦꯗꯥꯔ KSH ꯄ꯭ꯔꯀꯥꯁ ꯑꯃꯁꯨꯡ ꯍꯜꯕꯤꯜꯗꯥꯔ N ꯆꯥꯎꯕ ꯌꯥꯎꯅ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯆꯥꯟꯗꯦꯜ ꯂꯝꯈꯥꯏꯗ ꯐꯤꯁꯀꯤꯡ ꯑꯃꯗꯤ ꯆꯦꯛꯀꯤꯡ ꯆꯠꯊꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯐꯤꯁꯀꯤꯡ ꯑꯃꯁꯨꯡ ꯆꯦꯛꯀꯤꯡ ꯆꯠꯊꯔꯤꯉꯩꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣ MN 04A 7448 ꯆꯥꯟꯗꯦꯜ ꯔꯣꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯕꯣꯂꯦꯔꯣ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯈꯥꯝꯅꯅꯕ ꯁꯤꯒꯅꯦꯜꯁꯨ ꯄꯤꯈꯤ꯫ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜꯁꯤꯡ ꯑꯁꯤ ꯎꯕꯗꯒꯤ ꯕꯣꯂꯦꯔꯣ ꯑꯁꯤꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯑꯃꯗꯤ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ CDOꯒꯤ ꯇꯤꯝ ꯑꯁꯤꯅ ꯕꯣꯂꯦꯔꯣ ꯑꯁꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯃꯄꯥꯗ ꯈꯥꯝꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯁꯤꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ SOP ꯉꯥꯛꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯕꯗ ꯇꯦꯡꯅꯧꯄꯜꯒꯤ ꯗꯤ ꯕꯣꯡꯃꯨꯟꯗꯒꯤ ꯊꯣꯡꯈꯣꯄꯥꯎ ꯕꯥꯏꯇꯦ ꯆꯍꯤ 24 ꯑꯄꯣꯛꯄ ꯍꯣꯜꯈꯣꯂꯥꯠ ꯕꯥꯏꯇꯦ ꯃꯣꯔꯦꯒꯤ ꯇꯤ ꯗꯝꯄꯤ ꯚꯤꯂꯦꯖꯗꯒꯤ N ꯊꯥꯡꯈꯣꯀꯥꯏ ꯍꯧꯀꯤꯞ ꯆꯍꯤ 30 ꯑꯄꯣꯛꯄ M ꯊꯥꯡꯂꯨꯟ ꯍꯧꯀꯤꯞ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯒꯤ ꯇꯤ ꯆꯥꯜꯁꯟꯗꯒꯤ ꯁꯩꯃꯤꯂꯥꯟ ꯂꯨꯡꯗꯤꯝ ꯆꯍꯤ 18 ꯑꯄꯣꯛꯄ ꯈꯝꯈꯣꯂꯦꯠ ꯂꯨꯡꯗꯤꯟ ꯀꯧꯕ ꯃꯤꯑꯣꯏ 3 ꯑꯣꯏꯔꯝꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯆꯦꯛ ꯇꯧꯕꯗ ꯃꯣꯕꯥꯏꯜ ꯐꯣꯟ 5 ꯔꯤꯀꯣꯚꯔ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯃꯦꯀꯥꯅꯤꯛꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯒꯥꯔꯤ ꯑꯁꯤ ꯆꯦꯛ ꯇꯧꯕꯗ ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯒꯥꯔꯤ ꯑꯁꯤꯒꯤ ꯊꯥꯎ ꯍꯥꯞꯄ ꯇꯦꯡꯀꯤ ꯑꯗꯨ ꯃꯣꯗꯤꯐꯥꯏꯗ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯎ ꯍꯥꯞꯄ ꯇꯦꯡꯀꯤ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯁꯥꯄꯣꯟ ꯀꯦꯞ 52 ꯊꯦꯡꯅꯈꯤꯕꯅꯤ꯫ ꯁꯥꯄꯣꯟ ꯀꯦꯞꯁꯤꯡ ꯑꯁꯤ ꯑꯁꯪꯕ ꯃꯆꯨꯒꯤ 38, ꯏ ꯃꯆꯨꯒꯤ 11 ꯑꯃꯁꯨꯡ ꯍꯤꯒꯣꯛ ꯃꯆꯨꯒꯤ 3ꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯄꯣꯟ ꯀꯦꯞꯁꯤꯡ ꯑꯁꯤꯗ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ 813 ꯑꯁꯤ ꯌꯥꯎꯔꯝꯕꯗꯒꯤ ꯈꯨꯗꯛꯇ ꯁꯥꯄꯣꯟ ꯀꯦꯞꯁꯤꯡ ꯑꯁꯤ ꯁꯤꯖ ꯇꯧꯈꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯕꯗ ꯊꯣꯡꯈꯣꯄꯥꯎ ꯕꯥꯏꯇꯦꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 6ꯀꯤ ꯖꯋꯥꯟ 5 ꯚꯤꯂꯦꯖꯗ ꯂꯩꯕ ꯕꯦꯝꯕꯦꯝ ꯍꯧꯀꯤꯞ ꯆꯍꯤ 18 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯂꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯈꯣꯡꯁꯥꯏ ꯕꯦꯡꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯈꯨꯠꯁꯤꯟꯅꯅꯕ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯃꯗꯤ ꯄꯣꯠꯂꯝꯁꯤꯡ ꯀꯛꯆꯤꯡ PSOCꯗ ꯃꯈꯥ ꯇꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯛꯆꯤꯡ PSꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ FIR ꯑꯃꯁꯨ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯂꯤꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯊꯦꯡꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯗ ꯏꯝꯐꯥꯜꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯑꯃꯁꯨꯡ ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯕ ꯍꯤꯟꯗꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯗ ꯏꯝꯐꯥꯜꯒꯤ ꯑꯦꯛꯖꯥꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯁꯨꯔꯦꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯀꯪꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯀꯟꯁꯤ ꯑꯃꯗꯤ ꯁꯂꯥꯏ ꯁ꯭ꯃꯥꯔꯠꯀꯤ
ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯤꯐꯦꯟꯗꯔ ꯃꯅꯤꯄꯨꯔ HRDMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯃꯦꯟ ꯈꯨꯃꯟꯆꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯁꯦꯟꯇꯔ ꯑꯦꯟ ꯏꯅꯣꯚꯦꯁꯟ ꯍꯕꯇ ꯚꯤꯖꯤꯇꯔ ꯆꯪꯕ ꯊꯤꯡꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯀꯃꯤꯁꯅꯔ M. ꯖꯣꯏꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ COVID-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯅꯤꯗ COVID-19 ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯁꯦꯟꯇꯔ ꯑꯦꯟ ꯏꯅꯣꯚꯦꯁꯟ ꯍꯕꯇ ꯚꯤꯖꯤꯇꯔꯁꯤꯡ ꯆꯪꯕ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯟꯗꯛ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯊꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯎꯃꯪ ꯂꯥꯏꯒꯤ ꯈꯨꯕꯝꯁꯤꯡꯗ ꯑꯃꯗꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝ ꯀꯌꯥꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ, ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯦꯞꯇꯅ ꯇꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯅꯥꯃꯍꯤꯖꯝ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ISSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯣꯔꯤꯁ ꯈꯥꯏꯗꯦꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯁꯪ ꯃꯩ ꯊꯥꯔꯝꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SUCO ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ LPG ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯂꯩꯇ꯭ꯔꯤꯕ ꯊꯥꯡꯒ ACꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ LPG ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯄꯤꯅꯅꯕꯒꯤ ꯄꯥꯟꯗꯝꯒꯤ ꯃꯈꯥꯗ AC ꯑꯁꯤꯗ ꯂꯦꯞꯇꯅ ꯆꯠꯊꯒꯗꯕ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯐ ꯐ꯭ꯔꯤ LPG ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯇꯨ ꯗꯤ ꯅꯤꯗꯤ ꯄꯤꯄꯜꯁ ꯑꯣꯐ ꯊꯥꯡꯒ ACꯒꯤ ꯊꯧꯔꯝ AC ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯍꯥꯎꯕꯤꯖꯝ ꯕꯤꯔꯂꯥꯒꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯥꯡꯒ ꯁꯂꯥꯝ ꯑꯃꯗꯤ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯒꯤ ꯕꯦꯅꯤꯐꯤꯁꯔꯤ 63ꯗ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯐꯪꯍꯟꯗꯨꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕ ꯃꯤꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯗꯦ, ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯁꯤꯡꯕꯨꯗꯤ ꯊꯤꯡꯗꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯇ ꯑꯃꯨꯛ ꯐꯣꯡꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯔꯩ ꯑꯅꯤ ꯂꯣꯡꯕ ꯊꯧꯗꯧ ꯑꯁꯤꯗꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯂꯟꯕꯣꯏ ꯀꯕꯨꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯑꯔꯦꯞꯄ ꯂꯩꯇꯅ ꯅꯝꯐꯨꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯂꯨꯠꯄꯥꯠ ꯆꯠꯊꯕ, ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕ, ꯃꯤꯐꯥ ꯃꯤꯄꯨꯟ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯆꯠꯊꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯁꯥꯊꯤꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯁꯣꯇꯤꯜ ꯀꯨꯃꯥꯔꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯂꯤꯡꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗꯁꯤꯡꯒꯤ ꯏꯂꯦꯛꯇꯦꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯒꯤ ꯊꯥ 13ꯀꯤ ꯑꯣꯅꯔꯦꯔꯤꯌꯝ 15ꯁꯨꯕ ꯐꯥꯏꯅꯥꯟꯁ ꯀꯝꯃꯤꯁꯟꯒꯤ ꯑꯦꯋꯥꯔꯗ ꯁꯦꯀꯦꯟꯗ ꯏꯟꯁꯇꯣꯜꯃꯦꯟꯠ ꯑꯃꯗꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯄꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯉꯔꯥꯡ ꯅꯦꯁꯅꯦꯜ
electronic fund management system khudagtagi chatnahallu haina fund thadokpagi mayokta rally chatkibaga loinana wakat mifam ama chathakre. Hauze amu mapan gi oiba pau khangminasi. Congress ki lusingba Rahul Gandhi, Delhi ki Chief Minister Arvind Kejriwal gi loinabi Sunita Kejriwal amadi Chief Election Commissioner Sushil Chandra amasung Election Commissioner Ranjit Kumar coronavirus testa positive oire. Congress ki lusingba Rahul Gandhi na mahak COVID-19 positive oire haina lepabokpa numita lauthokre. Layong masa masu khara masada selakpadagi COVID test tawbada mahak positive oirambani. Handak mahak naksinnakiba miyoi khudingmakna safety protocol sing ngaklaga asoi angam yaudana leinanaba appeal tawri. COVID-19 case wangkhalakpadagi Tamil Nadu government Kodai Canal amasung Nilgiris ki maru oiba tourist spots singda tourism thingzin kibada khoirang khoisaunaraba tourist site sing operators sing amasung atai mari leinaba singna Kodai Canal gi highway sing thingzin khre. Uttar Pradesh government da ventilator konadabagi phibam mayoknaba koknanaba Agva Healthcare kauba agra da base tawba company amana mateng panglagani haikre. Kumja English ni fu fawbagi manungda China na United States takisu henduna malemgi khwadigi chawba economy oiragani amasung India na matamasi fawbagi manungda Malemgi GDP ki contribute tawbada ahum suba khwadigi chawba leibak oiragani hairi. Mayumda hanba pamba migrant workers singi khulong chananabagidamakta Southern Railways na special train sing selhalagani natraga hojik leiriba train singda ahenba cost sing hapsingani haina senior officer amana phongdorakli. Medical grade oxygen black marketing tawbagi report kaya yengduna Uttar Pradesh ki Chief Minister Yogi Adityanath na authorities singda oxygen gari khudingmak GPS tracking device sing haplaga monitor tawdanaba khangankhre. Kerala da COVID laichat kansilakpaga loinana state authorities singna ni suba round gi mass testing pangthoknana bawarep laure haye. Nagaland da sahi asigi 10 amasung 12 ki vote exam sing hana lepkhiba matam gi matung ina kaidana sathagani. Amaromda state asida COVID-19 infection hengalakpadagi state government na class 8 fawbagi school sing thingnanabagi anauba order ama thokre. Guwahati University gi mahairoi singna kanna protest tawrakpadagi university asina kumja English 2013 gi April dagi haunanaba leplamba ahanba semester gi postgraduate PG theory examination yaithoknanaba warep laure. Record oiba mawong da Mizoram da noma khakta da miyoi mabudraga mathoi COVID-19 positive oikhibaga loinana state asigi case lot lising mari chamapan mabudraga manga sukre. Ningthokaba numita sample listing amaga sumna kuntragani pan test tawbada miyoi mabudraga mathoi positive oiramkhibani haina official asina phongdorakhi. Nongna positive oiriba sing asigi manungda COVID-19 vaccine dose animak kapthoklaba masagi sahi 94 suraba nupa amasu yauri hanasu paw asina makhatana phongdorakli. Assam government na center da policemen sing
ꯖꯔꯅꯦꯂꯤꯁꯁꯤꯡ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯕꯨ ꯀꯣꯚꯤꯗ-19 ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁꯤꯡ ꯑꯣꯏꯅ ꯁꯛꯈꯪꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯏꯋꯥꯟ ꯑꯃꯁꯨꯡ ꯍꯣꯡ ꯀꯣꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯊꯕꯛ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯑꯋꯣꯠ-ꯑꯄꯥ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯆꯥꯏꯅꯤꯖ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤꯟꯄꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯂꯤꯗꯔ 10ꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕꯁꯤꯡ ꯊꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ 2ꯒꯤ ꯃꯊꯛꯇꯁꯨ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯦꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯌꯦꯜ ꯃꯦꯀ꯭ꯔꯣꯟꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯐꯖꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯇꯦꯍꯔꯤꯛ-ꯏ-ꯂꯕꯥꯏꯛ ꯄꯥꯀꯤꯁꯇꯥꯟ (TLP) ꯒ꯭ꯔꯨꯞꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯁ ꯑꯦꯟꯚꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯈꯣꯡꯖꯪꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯥꯂꯦꯝꯗ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯂꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯟꯇꯣꯅꯤ ꯕ꯭ꯂꯤꯟꯀꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯨꯁꯤꯌꯥꯅ ꯕ꯭ꯂꯦꯛ ꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯊꯤꯡꯖꯤꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯍꯥꯏꯅ ꯌꯨ.ꯑꯦꯁ. ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯔꯨꯁꯤꯌꯥꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 68 ꯁꯨꯔꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯍꯥꯟꯅꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯜꯇꯔ ꯃꯣꯟꯗꯥꯂꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕ꯭ꯔꯤꯇꯤꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯣꯔꯤꯁ ꯖꯣꯟꯁꯟꯅ ꯏꯟꯗꯤꯌꯥꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯥ ꯍꯦꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯕ꯭ꯔꯤꯇꯦꯟꯗꯒꯤ ꯏꯟꯗꯤꯌꯥꯗ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯗꯒꯤ ꯕ꯭ꯔꯤꯇꯦꯟꯗ ꯂꯥꯛꯄꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯦꯟ ꯍꯦꯟꯀꯣꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯄꯣꯂꯦꯟꯗꯒꯤ ꯁꯤꯇꯤ ꯀꯤꯜꯆꯦꯗ ꯆꯠꯊꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯃꯦꯆꯔ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯑꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯕꯣꯛꯁꯔꯁꯤꯡꯅ ꯂꯝꯕꯥ ꯇꯧꯅꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯕꯣꯛꯁꯔ 3, ꯅꯨꯄꯥꯒꯤꯗ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯆꯣꯡꯊꯥꯝ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤꯗ ꯅꯥꯎꯔꯦꯝ ꯕꯦꯕꯤ ꯔꯣꯖꯤꯁꯅꯥ ꯆꯅꯨ ꯑꯃꯗꯤ ꯊꯣꯛꯆꯣꯝ ꯁꯅꯥꯃꯆꯥ ꯆꯅꯨꯅ ꯁꯦꯃꯤ-ꯐꯥꯏꯅꯦꯜ ꯌꯧꯗꯨꯅ ꯃꯦꯗꯜ ꯑꯃꯃꯝ ꯐꯪꯕꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯅꯥꯎꯔꯦꯝ ꯕꯦꯕꯤ ꯔꯣꯖꯤꯁꯅꯥ ꯆꯅꯨꯅ ꯁꯦꯃꯤ-ꯐꯥꯏꯅꯦꯜꯗ ꯏꯀ꯭ꯋꯦꯗꯣꯔꯒꯤ ꯒꯣꯃꯦꯖ ꯖꯦꯅꯦꯁꯤꯁ ꯑꯃꯗꯤ ꯏꯇꯥꯂꯤꯒꯤ ꯑꯌꯥꯔꯤ ꯂꯨꯁꯤꯌꯥꯒꯤ ꯑꯊꯣꯏꯕꯒ ꯂꯝꯕꯥ ꯇꯧꯅꯔꯒꯅꯤ꯫ ꯊꯣꯛꯆꯣꯝ ꯁꯅꯥꯃꯆꯥ ꯆꯅꯨꯅ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜꯗ ꯔꯁꯤꯌꯥꯒꯤ ꯖꯣꯏꯚꯥ ꯃꯥꯔꯒꯥꯔꯤꯇꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯁꯦꯃꯤ-ꯐꯥꯏꯅꯦꯜꯗ ꯄꯣꯂꯦꯟꯗꯒꯤ ꯄꯔꯥꯗꯥ ꯗꯥꯔꯤꯌꯥ ꯑꯃꯗꯤ ꯏꯇꯥꯂꯤꯒꯤ ꯁꯔꯥꯏꯂꯣ ꯁꯤꯑꯣꯔꯥ ꯑꯅꯤꯒꯤ ꯑꯊꯣꯏꯕꯒ ꯂꯝꯕꯥ ꯇꯧꯅꯒꯗꯧꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯄꯥꯒꯤ ꯀꯦꯖꯤ 97ꯗ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯆꯣꯡꯊꯥꯝꯅ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜꯗ ꯁꯔꯕꯤꯌꯥꯒꯤ ꯑꯦꯃꯦꯇꯣꯚꯤꯆ ꯑꯣꯅꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯁꯦꯃꯤ-ꯐꯥꯏꯅꯦꯜꯗ ꯀꯖꯥꯈꯁꯇꯥꯟꯒꯤ ꯇꯁꯀꯦꯟ ꯕꯤꯒ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯔꯤ꯫
Luang Sangbamda laiba Luang Pokpa Cricket Ground amadi Terada laiba Model Higher Secondary School amadi Oriental College ki apunba sanabungda Manipur Cricket Association asinduna Chathariba ahum suba MNCA Luang Pokpa T20 Cricket Tournament 2021 gi ngarang sanakiba Group A ki match amada tournament asiki oina kungamanga suba match su oriba lambada chemna Al Amil Lilongbo Maithiba Pikre Group C ki match amada Model Singzamaina KSDO Buthoikre atopa match amadana PTRC Patsoina PCC Mayai Koibi Maithiba Pikhi aduga Group D ki match amadana Thauna PTCC Patsoi Part 3 bo Maithiba Pikhi Nompo Kaksingi Bright Star Union na Sinduna Club asigi midyang makhada Ibudau Khamlangba Lampakta Pangthokpa Taret Suba Ibudau Khamlangba Cup 2021 Lamlai amasung Andro Kendra Village West Men's Open 7-a-side Football Tournament ki ngarang sanakhiba tongan-tonganba match singda CHYUC Chalo amasung UYPA Nongdamna makhoi gi lambabu Maithiba Pikre World Boxing Council WBC gi maikadigi ayaba phangduna India gi boxing puwari da Indian Championship fight ki ahanba bout adu mathang thagi tarik amada Punjab ki Jalandhar city da pangthoklagani haire Amphana ngarang thadorakpa memorandum amagi matung ina association asigi oiba players and referees Status Committee ama semduna member manga yauna chairman amasung convener tharaga official taret khankhre COVID-19 gi ani suba web na India khakta natana tongan balaibak singda nobo saitheng piduna leirabasu hauji India da Mumbai amadi Chennai da chathariba Indian Premier League T20 Cricket Tournament pangthokpa yaraga New Delhi da sahi kyadagi pangthoktuna lakpa India Open Badminton Tournament pangthokpa yadriba karigino haina National Chief Coach oiramba Bimal Kumar na wahang kaya hanglakle European Football Association UEFA gi President Alexander Keferilna nauna semlakkiba Super League ki mapusingda makhoina laukhalakkiba khongthang adu football pamjaba miyoi singi yenglaga handokna bawafam thamlakle Indian Premier League T20 Cricket Tournament ki ngarang Chennai gi MH Chidambaram Stadium da Sanakhiba 13 suba match da Shikhar Dhawan gi fazaba betting na Delhi Capitals na Mumbai Indians pu wicket 3 ta maithiba pikre Argentina gi konung Buenos Aires da handakta India gi nupa gi hockey team na International Hockey Federation gi Pro League ki match anida yumbu lebak asibu thangna maithiba piraba matung fazaba ngamlaba matung India da halaktuna Bengaluru gi Sports Authority of India ki center da sanaroi kungani thoi gi oiba core group ki national coaching camp ta saruk yanana ba halakkhre haide English Premier League ki haukiba season gi champion oiba ngamliba Liverpool Football Club na nahan athengbada sanakhiba kumja English ani kun ga mathoi season gi kuntragani thoi suba round gi match amada Leeds United ka lamba tongnabada pansil amamam sanaduna draw sakhre Zimbabwe gi konung Harare da Pakistan gi cricket team na lebak asida chanagadori ba T20 match ahum gi series asida Pakistan gi captain oriba Babar Azam na T20 format ta run listing ani khwadigi thuna loba ngambagi Virat Kohli na thamliba record thugaiba ngamnana ba miyeng thamlakle
इंटरनेशनल क्रिकेट काउंसिल ICC ना मांगजौनना सेमख्रबा शेड्यूल मतुंग इना यूनाइटेड किंगडम की साउथम्पटन सिटी दा वर्ल्ड टेस्ट चैंपियनशिप की फाइनल सानब याबगी असेट पथाजबा थमले अदुबो मरक असिदा यूनाइटेड किंगडम ना लेबाक असिदा लाकप यारोइदौबा लेबाक सिंगी मनुंगदा इंडिया सु रेड लिस्ट की मनुंगदा याउरी हाइरे अमदी गोवा की मारगांव सिटी दा लेबा फार्टोदा स्टेडियम दा सानाखिबा एशियन फुटबॉल कन्फेडरेशन की चैंपियन लीग फुटबॉल टूर्नामेंट की ग्रुप ई की मैच अमदा इंडिया के फुटबॉल क्लब FC गोवा ईरान के क्लब पारसेपोलिस की मखुत्ता पांसिल अमा अनिदा माइथीबा नंख्रे लोइसलकपदा मरोइबा पाव अमुकाना पिजरे MP लेसेम्बा सना जाउबा याउना ngasi कौब्रू लेखादा इरात थौनी पांगथोकलगा मियाम कौब्रू कागदौरी कौब्रू काबा मसुंग लाई खुरुमबदा थिंगबा पीदनबा वारेम नखरे अमरोमदा मियाम हुबना काबिगनो चुमनगी लाई खुरुमबा ओइना सतपिउ हाइना चीफ मिनिस्टर की माइकेदगी मियामदा अपील तौरकले हौकिबा पुंग कुनगा मरीदा मणिपुरदा मियोय मौबुद्रागा मरी नौना कोविड-19 पॉजिटिव ओइरे इंडिया दा नौना मियोय लाख अनि लिसिंग हुबुद्रागा मापन पॉजिटिव ओइख्रे लॉकडाउन अरोइबा पाम्बै ओइना सिजनगदबनी हाइना भारत की प्राइम मिनिस्टर नरेंद्र मोदी ना फोंदोरकले मियाम तिनबा मफमदा फेस मास्क उपतबा अमदि तिन सिटपदा लुपा लिसिंग अममम फाइल थिहनगदौरी सनातन अथोकपम मिसिगी लंगला लंजिन पुथोउ हाइदुना रिम्सता थोमजिनख्रे अमरोमदा अपनबा पिबिगनु हाइना रिम्स की माइकेदगी फोंदोरकले युमखाम इराबोट ngasi वांखै AC की MLA ओइना वासक लौरबा याई हाइरे पंचायती राज इंस्टीट्यूशन की मेंबर सिंह पुंग निफुगनिपान की मणिपुर बंद चथरगनी लाउथोख्रे MU कैंपस तगी एयर लौथोकलगनी हाइबगी थाजबा पिरकले हाइना मुसुगी माइकैदगी फोंदोरकले मपानदगी पुसलकपा उहै वाहै सिंह खक्ता चाबगी महुत्ता इरमदम असिदा थादुना चाननबा होटनमिनसे हाइना नाउरेम विद्यासागरना फोंदोखरे कोविड की लाइसेट मनुंगदा मणिपुरदा ऑक्सीजन वाटलोय मणिपुर की ओइना ऑक्सीजन हापनबा सिलिंडर 9,000 लई हाइरे राहुल गांधी अमसुंग केजरीवाल की लोइनबी CEC अमदी EC कोरोना पॉजिटिव ओइरे अमदी कुमजा इंग 2024 फावगी मनुंगदा इंडिया दा मालेम की GDP की अहुमसुबा कंट्रीब्यूशन ओइरगनी हाइरे हौजिकी ओइनादी पिजरिबा पाउसिंग असिगा लोइनना नुक्तिगी फोंलिबा पाउसे सिंगदगी लौथोकजबा मरुओइबा पाउसिंग मियामदा पिजबा मतंग असिदा लोइसिनजरी ताबिरिबा सिंबु अमुका हना पुष्परानी लाइश्रमना खुरुमजरी
ꯂꯥꯌꯦꯡꯖꯔꯤ ꯄꯥꯇꯣꯟ ꯃꯦꯃꯣꯔꯤꯌꯦꯜ ꯑꯥꯌꯨꯔꯕꯦꯗꯤꯛ ꯖꯣꯟꯇꯤꯁ ꯀ꯭ꯂꯤꯅꯤꯛ ꯍꯩꯔꯣꯛ ꯄꯥꯠ 3 ꯆꯝꯄꯥꯊꯣꯡ ꯔꯣꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔ ꯌꯨ ꯊꯛꯄꯗꯒꯤ ꯂꯤꯚꯔ ꯆꯥꯎꯊꯣꯛꯄ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯑꯣꯏꯔꯛꯀꯗꯕ ꯄꯨꯛ ꯀꯪꯈꯠꯄ ꯃꯤꯠ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯀꯥꯔꯛꯄ ꯑꯃꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯖꯣꯟꯇꯤꯁ ꯅꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯇꯥꯟꯅꯕꯤꯍꯧ ꯂꯤꯚꯔ ꯀꯦꯟꯁꯔꯗꯒꯤ ꯀꯟꯍꯧꯁꯤ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜ ꯂꯧꯖꯔꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯦ ꯊꯣꯛꯆꯣꯝ ꯅꯤꯂꯆꯟꯗ꯭ꯔ ꯁꯤꯡ ꯐꯤꯖꯤꯁꯤꯌꯥꯟ ꯏꯟ ꯖꯣꯟꯇꯤꯁ ꯍꯩꯔꯣꯛ ꯄꯥꯠ 3